Welcome to Manipuri Story Collection Official. Mamanaba amana amu hairei. Bai Chingkhe, nang na paamiba nupidubu masak yengingkreda. Kayam phazageba, nupi se kuchu ngubuse magi nupasing se ngawhallaga thammi haibaniko. Bai loya, akhoi Bai Chingkhe na ngawri nupi sibo masak kayamu phazagi hairi sibo. Loya mamanaba na hairi badu tade, maadi wakhan amada tauduna, saado matum ama laukhatuna charami. Loya mangduna laipaduda mamanaba amaduna loyagi masado pairakduna nomlai. Loya tumlubadagi mikap khangdok thorokpagum. Bai, kedorage. Kanagi wakhanda adu wakhanta na mangidubo. Mina hangba waga amta tadaba makhe. Kaibuno. Akhoi Chingkhe na ngawri nupi sibu masak kayam phazage haibanida. Phazai. Chingkhe na amu. Aduni taredana, loya na suhairedana. Noi masaktu ura khangni. Loya Chingkhe gi wahaiduda ying patamak yingi adubu wadi ngangdi. Mamanaba singdu lusigi maramda wakhal sagatlaga makhoina thokpa ngangnei. Loya di makhoigi waduda yaudi. Somdana ngamba thauba jail manungda wari kaya sanarami. Maana aikhobu yam thina lakchagibuse ai pende. Nangdana te ai su penjibani. Handakti mabu thengnama mafamda loisindaba yadabani. Maraktuda apuisu yausilaktuna aina nga halosilase haibaduda noine yaramabadi sitho oidabani ngambana chumi apui nangna haiba nahan magi kok thombagi mahut nomei maruna ma koktuda tharambana phamazani akoi sumana sumai dorakani haibase thajarudabani madi nahan gi thaudoktagi wakhalakre tarakre akoina magi doctor oibi leire aduga mana phara aba matam sidana akhoibu miya mangda khongoinaba Sidabu kanana khangmanga moidoinoba adu fari anyway ma thengnaba mafamda mabulu shindaba yade akoi su mafam sidagi nanthoknaba honadaba yade thobana adubu loyabo ekhoina loishinba haibase taraidanani yaroi mag mathona maringjel leiba misakni masa su active service da leiribani ngambana adogi bu kari wadoino ai singambani ne ai loina tawgise adugi noi warunu mana khoida sunatana aigi babung bumiya mangdi ikaiba nanghanba Maabudi lemna khakharoi. Asumna tha amamu haujankiba khangaude. Helena handakti masa ngamde haina phamungdi hiptuna leirami. Loya handakti magi thabuk chatlibani haina yumdaga inthizana leiramde. Ayuki changan charaga numidang thenglagani mana hanjilakliba. Helena na masa ngamdabaga loya na mabu phazana inthina tawbidabaga maadi nungaitaba haibado oirami. Hauzi loya su chak toklaga thabak chatkani haina loisilli. Helena na changduna sega maiga amatta haibidabatuda mapukningdo khara nungaisata. Tamo thabak chatpidoira. Loisillisini. Aidi ngasidi chatpirano. Aigi nakta phamduna leibiyu haige tawraga. Loya mamit adu haipet uishillaga asauba matha saba Masa mathanda phadhazaduna sor ama sangno hontharami. Aduga mamit adu pangtholaktuna asaw matau kaluinana. Hauzipu kadaidagi phamaga leibano. Thabakna mai horakansida yumsida mi myam su leiri ima su leiri nene su leiri. Aina haisabadi moi tamona aigi nakta leibiyo haibani. Moi ataina leibidrasu yai. Nongmata moi tamona aigi wada serious taba karam kanda yaubikhrage. Loya taning di haiba matawgum loishinba loiduna Helena da hanna yenglamdana chatki. Loya gi moong mataw adu Helena yamna penjaramde. Somna memthoi hoisu machana leiriba phibamdu khangladuna. Memthoi na tolen da hairei. Isana a da wana leibado ai yengba ngamdiye. Ai da haibadi mana phana pamdrabasu. Isado miya mangda magi luhongduna leiminaribani. Aduga mana adugi wakhando khandana ichabu kaisu leitana khanbadudi ai yaningde aigi chasu saklan thumda karishu watena mabu halaklaga leiradi laubiraki ingaktani
ꯑꯗꯨꯗ ꯅꯆꯥꯅꯨꯄꯤꯁꯤꯅ ꯉꯝꯃꯣꯏꯅ ꯁꯤꯈꯥꯡꯒꯤ ꯈꯥꯡꯕꯁꯤꯗꯅꯦ ꯑꯩꯒꯤ ꯄꯥꯡꯒꯜ ꯊꯣꯛꯇꯕꯅꯤ꯫ ꯌꯦꯡꯉꯣꯏ ꯃꯃꯥ, ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ꯫ ꯃꯥ ꯃꯁꯥꯅ ꯌꯥꯗ꯭ꯔꯤꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯃꯆꯥꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯁꯦꯅꯤ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯅꯁꯥꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯀꯨꯝꯅꯤꯡꯗꯦ ꯍꯥꯏꯔꯒ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯅꯪꯅ ꯅꯆꯥꯕꯨ ꯅꯝꯗꯨꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯀꯨꯝꯗꯅꯕ ꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯋꯥꯗꯨꯗꯤ? ꯄꯨꯝꯅꯃꯛꯁꯤ ꯃꯃꯥ ꯑꯩꯅ ꯐꯠꯇꯕꯗꯒꯤ ꯏꯆꯥꯁꯦ ꯃꯥꯡꯍꯜꯂꯦ ꯁꯤꯅꯤꯅꯦ꯫ ꯑꯩ ꯃꯗꯨꯗꯤ ꯍꯥꯏꯗꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯆꯥ ꯑꯃ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯥꯂꯦꯝꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯧꯗꯥꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ, ꯃꯆꯥ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯍꯥꯟꯅ ꯌꯦꯡꯉꯨ ꯍꯥꯏꯅꯔꯤꯕꯗꯣ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏꯒ ꯑꯩꯒ ꯑꯥꯔꯒꯨꯃꯦꯟ ꯇꯧꯅꯔꯒꯅꯦ ꯑꯩ ꯏꯁꯥꯒꯤ ꯑꯋꯥꯕ ꯀꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯍꯣꯔꯦꯟꯗꯣ ꯃꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒ ꯅꯁꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯑꯩ ꯊꯕꯛ ꯂꯩ꯫ ꯑꯩꯈꯣꯏ ꯁꯔ ꯄ꯭ꯔꯦꯝꯁꯨ ꯃꯤꯌꯥꯝꯅ ꯌꯥꯗꯕꯗꯒꯤ ꯕꯣꯠꯁꯨ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯍꯟꯅ ꯁꯤಎಂ ꯑꯣꯏꯗꯨꯅ ꯂꯩꯅꯔꯦ꯫ ꯍꯣꯔꯦꯟ ꯃꯥꯒꯤ ꯀ꯭ꯋꯥꯔꯇꯔꯗ ꯃꯤꯇꯤꯡ ꯂꯩ꯫ ꯉꯝꯕ ꯊꯧꯕꯁꯨ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯣꯏꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯀꯔꯤꯒꯤꯅꯣ? ꯃꯥꯒꯤ ꯃꯆꯥꯗꯨꯅ ꯇꯧꯔꯒ ꯃꯥꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯗꯨꯕꯣ? ꯃꯥꯒꯤ ꯃꯆꯥ ꯂꯣꯌꯥ ꯉꯝꯕ ꯍꯥꯏꯕꯗꯣ ꯃꯥꯅ ꯅꯤꯡꯈꯤꯕꯗ ꯍꯣꯡꯒꯟꯗꯕ ꯕꯔꯤꯡꯖꯦꯟ ꯈꯥꯈ꯭ꯔꯕ ꯃꯤꯁꯛꯅꯤꯅꯦ꯫ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯁꯔꯅ ꯃꯥꯒꯤ ꯃꯊꯛꯇ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯃꯤ ꯑꯃ ꯊꯥꯔꯛꯀꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯣ꯫ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ꯫ ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣꯀꯣ, ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯕ꯫ ꯍꯣꯏ ꯍꯣꯏ, ꯆꯪꯉꯛꯑꯒꯦ꯫ ꯁꯣꯝꯗꯅ ꯂꯣꯌꯥ ꯃꯥꯒꯤ ꯔꯨꯝꯗ ꯆꯤꯡꯈꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯩꯅ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯁꯔꯁꯦ ꯆꯥꯛꯀ ꯆꯥꯗ꯭ꯔꯕ ꯃꯥꯜꯂꯤꯗ, ꯃꯌꯥꯡꯒ ꯀꯪꯇ꯭ꯔꯤꯛ ꯀꯪꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯅꯪꯕꯨ ꯊꯕꯛ ꯇꯧꯕꯗ ꯆꯥꯒꯅꯤ ꯊꯛꯅꯤꯒ ꯀꯩꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯕ? ꯆꯤꯡꯈꯩ, ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤꯕ, ꯅꯪꯕꯨ ꯆꯥꯛꯀꯗꯣ ꯈꯔ ꯌꯥꯝꯅ ꯆꯥꯁꯜꯂꯨꯅꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯅꯁꯥꯒꯗꯣ ꯇꯤꯛ ꯇꯤꯛ लाउना ꯌꯥꯎꯅꯤꯡꯗ꯭ꯔꯕ? ꯂꯣꯌꯥ ꯉꯛꯅ ꯌꯦꯡꯂꯛꯇꯨꯅ, ꯀꯩꯕꯣ, ꯅꯪꯕꯨ ꯂꯨꯍꯣꯡꯗꯣꯔꯕꯣ? ꯈꯜꯂꯤꯕꯅꯤꯅꯦ, ꯆꯍꯤꯁꯦ ꯑꯉꯥꯡ ꯑꯣꯏꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩꯁꯦ ꯂꯨꯍꯣꯡꯊꯣꯛꯑꯔꯁꯤꯔꯅ ꯈꯜꯂꯤꯕ꯫ ꯅꯪ ꯍꯥꯏꯔ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯑꯩ ꯏꯊꯟꯗ ꯄꯥꯈꯪ ꯑꯣꯏꯔ ꯂꯩꯕꯁꯦ ꯇꯜꯂꯛꯏꯕ꯫ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯀꯥꯏꯗꯒꯦ? ꯌꯦꯡꯉꯨꯅꯦ, ꯅꯪꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅ ꯂꯥꯛꯏꯗꯨꯗꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯈꯪꯖꯤꯟꯅꯗꯗꯅ꯫ ꯀꯔꯤꯕꯣ? ꯀꯅꯥꯒ? ꯑꯁ, ꯅꯪ ꯁꯤꯗꯤꯕ ꯅꯣꯏꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯨꯁꯤꯗꯣ ꯃꯥꯒꯅꯦꯃꯤ꯫ ꯂꯨꯁꯤ ꯄꯜꯂꯛꯄꯗ ꯃꯥꯒꯤ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯀꯌꯥꯅ ꯃꯥꯒꯤ ꯀꯣꯛꯊꯛꯇ ꯇꯥꯔꯛꯄꯒꯨꯝ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯀꯌꯥ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯥꯒꯤ ꯑꯋꯥꯕ ꯀꯌꯥꯕꯨ ꯂꯣꯠꯁꯤꯜꯂꯒ ꯆꯤꯡꯈꯩꯅ ꯉꯛꯆꯥꯅꯅ ꯍꯥꯏꯔꯛꯏ, ꯅꯪ ꯃꯥꯒ ꯊꯦꯡꯅꯔꯕ꯭ꯔꯥ? ꯃꯥ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ? ꯑꯣ, ꯑꯩꯗꯤ ꯋꯥꯔꯤꯁꯦ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯁꯦꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯆꯤꯡꯂꯦꯟꯒ ꯂꯨꯁꯤꯒꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕꯗꯨꯗ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯆꯤꯡꯂꯦꯟꯒ ꯂꯨꯁꯤꯒꯕꯣ? ꯀꯩ ꯃꯔꯝꯒꯤ? ꯑꯗꯨꯕꯨꯗꯤ ꯂꯨꯁꯤꯅ ꯌꯥꯗꯕꯩꯅꯤ꯫ ꯑꯣ, ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯈꯩꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯆꯤꯡꯈꯩ ꯐꯣꯟꯗꯨ ꯔꯤꯁꯤꯞ ꯇꯧꯔꯒ, ꯍꯜꯂꯣ ꯚꯥꯏ, ꯑꯩ ꯂꯣꯏꯔꯦ, ꯅꯣꯏ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ, ꯐꯔꯦ ꯐꯔꯦ, ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯆꯤꯡꯈꯩꯗꯨ ꯐꯣꯟ ꯊꯝꯈꯤ꯫ ꯂꯣꯌꯥ, ꯋꯥꯔꯤꯁꯤ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ꯫ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯇꯝꯗꯣꯏ ꯋꯥꯠꯂꯤꯀꯣ꯫ ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ꯫ ꯍꯣꯏ꯫ ꯆꯤꯡꯈꯩ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯂꯣꯌꯥꯒꯤ ꯊꯃꯣꯏꯕꯨ ꯇꯠꯇꯅ ꯂꯥꯡꯇꯛꯅꯍꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯃꯤꯄꯥꯏꯕꯅꯁꯨ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯂꯣꯌꯥ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯄꯨꯛꯅꯤꯡ ꯆꯪꯗꯅ, ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ, ꯃꯁꯥ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯇꯧꯐꯝ ꯈꯪꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯆꯤꯡꯂꯦꯟꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯁꯨ ꯂꯣꯌꯥꯅ ꯏꯊꯥ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯃꯥꯁꯨ ꯋꯥꯈꯜ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯂꯝꯒꯗꯕ ꯃꯥꯜꯂꯤ ꯈꯟꯅ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯍꯜꯂꯣ ꯆꯤꯡꯂꯦꯟ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯍꯧꯖꯤꯛꯂꯣ? ꯅꯪ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕꯣ? ꯂꯣꯏꯔꯦꯗ, ꯌꯨꯝ ꯍꯜꯂꯛꯀꯦ ꯇꯧꯔꯤꯌꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯍꯦꯛ ꯊꯦꯡꯅꯐꯝꯗꯨꯗ ꯂꯥꯛꯑꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯆꯤꯡꯂꯦꯟꯒꯤ ꯋꯥꯈꯜꯗ, ꯃꯥꯒꯤꯁꯤꯕꯨ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯉꯖꯥꯠꯂꯥ? ꯆꯤꯡꯈꯩꯒ ꯃꯥꯒ ꯊꯕꯛ ꯃꯐꯝ ꯄꯨꯟꯕꯅꯤꯅ ꯆꯤꯡꯈꯩꯅ ꯈꯔꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯝꯃꯅꯤ꯫ ꯐꯔꯦ, ꯑꯩ ꯍꯧꯖꯤꯛꯃꯨꯛ ꯆꯠꯂꯒ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯒꯤ ꯎꯅꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯂꯣꯌꯥꯗꯤ ꯍꯥꯟꯅ ꯂꯩꯔꯝꯂꯦ꯫ ꯆꯤꯡꯂꯦꯟ ꯂꯥꯛꯄꯗꯨꯗ ꯂꯣꯌꯥꯅ, ꯅꯨꯄꯥꯁꯦ ꯊꯕꯛ ꯀꯌꯥꯝ ꯆꯤꯟꯈ꯭ꯔ ꯃꯥꯜꯂꯦ, ꯑꯩꯈꯣꯏꯗꯒ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯏꯕꯨꯡꯉꯣꯗꯤ ꯂꯥꯛꯄꯅꯤꯅ, ꯑꯗꯨꯕꯨꯗꯤ ꯉꯁꯤ ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ? ꯂꯣꯌꯥꯅ ꯁꯛꯐꯝ ꯑꯣꯜꯂꯗꯨꯅ, ꯆꯤꯡꯂꯦꯟ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯑꯃꯈꯛꯇꯒꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕ
Nate, adubu kay wano ba? Ay Lucy bu yam uningi. Maga unaraga wari sana ningi. Lucy, nang bu Lucy khangbro. Chingle nang ay bu karim dagano. Ay na hire se serious ni. Kari maramgi maga unaningi ba? Nang ni miyangi magdi Helena ga luhong krabani. Aduna nang na khali do lalani. Karam na ilandoy ba? Helena ga ay ga luhong kibado ay dasing na khangdi. Moina ay giwakhang manglingi tanja lawraga moina pangthok kiba thabak ni. Madu nang na yada ni hekta tawba yaba na tini. Nang su yadu na maga luhong laga layminari. Aduna nang na Lucy da khali ba wakhal do thado. Jinglen ay magi wakhal thado pangamoy. Namit kaya nino. Ay na magi mapaw taning mana lang tak na riba. Madu nang khangbra. Pumna mo mabo ay na thamoy siya na nushiru bagini. Loya nang wakhal do muna khalo. Helena do nang na fana paamdrabaso. Ma huzikti yumgi mau oirabani. Huzikpu nang na paamdi haiduna mabo intoktuna thambasibu achumbara. Loya pu hogolaktuna. Ay karim khangde Jinglen. Aigi thamoyna Helena bu aigi thamoygi mapu ehalo haibadi thamoy sina yade. Loya madu fana oirabasu nang na Lucy bu paami nungsi haiduna mabu huzik nang na amuk lawba yadoribo. Karigi yaroy. Loya Lucy se Chingkhaiga luhongnaba mangol kanakrabani. Ha, Chingkhaiga. Adubu Lucy masana bu yabrane. Masana yadana mangol kahalini. Madi mayumda layrabra. Layti mayumda chatlaroy hai. Madi huzikai lay. Ekhoy yumda lay. Ekhoy thuibina chanuda kaw layre. Makhoyni yam nushinana laymini. Mana Chingkhaida masayana luhongbase yare haikibani. Adubu mana di nanga maga gi wari se Chingkhaida khangalanu hai. Madi nangbu kawkhrabani. Aduna nangsu magi wakhal thadokpa ngamnabo ano. Ngamoy. Aigi punshina layringai. Mabu atopa lamlanba kanagi oiba yaroy. Ay huzima noyumda chatlaga maga wari sanagani. Loya madu yaroy. Chinglen haiba tada kay gari do nungsittagi yangna thawduna Chinglen oida chatkhi. Madamdo nonglay nungsitka loinana maikay mari magta nong kaya amasu mangsilaklami. Chinglen loyagi mihul khangladuna tanaraklami. Somdana phana thengla phawba loya halaktabaduda mi madi mathwai warami. Phone sa tawbada paikhatlamde. Madamdusu akha arawga loinana akan manong dusu akat akam laytana nong dusu churaklami. Loya Chinglen gi mayum yawraktuna sumangda leplaga. Lucy, Lucy! Sanaray thoibi thoraktuna. Haima, Loya, karino, nong maraksida leptuna layradi. Lao lao, imung jangsi lao. Nong dugi akan mamakhol duda, Loya nong maraktuda leplaga khonjal kharak kalapna. Ima, yarani, Lucy bu kauthokpiro. Loya gi wada mama machado yingni. Da Loya, Lucy bu kanano. Yumsida kanamta layti, ima ikhweni khakta natana. Oh, noy miyamna ingonda lo'laba natro, phay, ay imungda changlaga yingba tare. Haiduna imungda thuna changkhirami, tanjaduda Chinglen su yora ami. Thoibina, tamo imungda da Loya changkhre, kamay tawduino? Ha? Haiduna makhoi ahumda su manungda hek changgi tawbaga, Loya na Lucy bu khudang paiduna chingthorai. Chingye Loya na Lucy bu khudang paiduna chingbudu obada angakba haibadu oikhi. Loya nongmata nupi khudang paibadi lairadana nupi ubada thairaga chatlibani. Adubu ngasidi Loya gi thawngsina khangi. Loya gi khangma ngambagi pangal layraktabagini haiba. Nong maraktuda Lucy bu illaga. Nangna ibo suwahalisa kaygino. Aina wana layraga nang peladoira. Aina amamba sangsara amada layringay matamda tawkhiba thabak thoramsing ay kaymta khangdi. Adubu aina hawzik gyam taraklaba. Anganba sangsarasida amuk halaklaba matamsida nangna ibo inthokliba kaygino. Lucy su Loya gi wahayduda magi thamoydu puba thangba ngamlamde. Hawzikti pumnamakto hawkhre. Nangdi hawzik migi oikrabani. Aduna nangsu mahabu luna tawbiduna nungayna laybiyo. Aysu nungay ay phana laysakhigi. Hawzikti nangaygi lambi pal amana khakhre. Karigi pal, kaygi pal, lakningba laksano ay nangidamak lepani. Hawzikti madugi matam natre. Aydi Chingkhaiga luhongnaba waloinare. Lucy, nang madu haigano. Ay nang yauduna hingba ngamoy. Nong maraksida thengi nangsu yumda hanaba tawro. Mina uraga lana khankini. Haiduna changkiga tawi. Loya na Lucy gi lambi thatlaga. Lucy, aygi pakhong piramdana nang changkiba yaroy. Chinglen na. Loya, nang khara taptho. Madam su thengi nong sisu lepta chuba. Yumda hanaba tawro. Chinglen, ay mabu yam nungshi. Aygi ahan manungshi jabana ifamdagi lapna chatkrabaso. Maga masak manaba mahag ase.
ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤ ꯈꯪꯗꯕ ꯃꯈꯩ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯩꯈ꯭ꯔꯅꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯆꯤꯡꯂꯦꯟ ꯅꯪꯁꯨ ꯑꯝꯇ ꯍꯥꯏꯌꯨ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯕ ꯃꯥꯅ ꯑꯇꯣꯞꯄ ꯀꯅꯥꯗ ꯆꯠꯈ꯭ꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯦꯟꯒꯗ꯭ꯔꯥ ꯂꯨꯁꯤꯅ ꯑꯩꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯅꯪꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯅꯪꯅ ꯅꯨꯄꯤꯗꯨꯒ ꯊꯦꯡꯅꯕ ꯆꯠꯄꯗ ꯃꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯔꯤ ꯐꯥꯎꯈꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩ ꯑꯃ ꯂꯩꯅ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗ ꯅꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯔꯤ ꯐꯥꯎꯈꯤ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯉꯣꯏ ꯅꯪꯗꯤ ꯀꯩꯝꯇ ꯈꯪꯉꯣꯏ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯏꯝꯐꯥꯜꯗ ꯂꯥꯛꯈꯤ ꯅꯪꯕꯨ ꯀꯩꯊꯤ ꯊꯤꯖꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯗꯥ ꯆꯤꯡꯂꯦꯟ ꯍꯣꯏ ꯊꯦꯡꯅꯕꯗꯒꯤ ꯅꯪꯒꯤ ꯂꯩꯐꯝ ꯈꯪꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯐꯔꯅꯤ ꯈꯟꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯪꯒꯤ ꯂꯝꯕꯤ ꯇꯣꯡꯉꯥꯜꯂꯦ ꯅꯪꯁꯨ ꯅꯪꯒꯤ ꯌꯨꯝꯒꯤ ꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯑꯩꯒꯤꯗꯤ ꯁꯤ ꯅꯠꯇꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯍꯥꯏꯔꯒ ꯂꯨꯁꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯂꯣꯌꯥ ꯂꯨꯁꯤ ꯆꯪꯈꯤꯕꯗꯨꯗ ꯂꯨꯁꯤꯕꯨ ꯌꯦꯡꯍꯧꯗꯨꯅ ꯂꯨꯁꯤ ꯆꯤꯡꯂꯦꯟꯅ ꯂꯣꯌꯥ ꯊꯦꯡꯉꯦ ꯃꯇꯝꯁꯦ ꯏꯃꯥꯅ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯑꯩꯁꯨ ꯄꯥꯏꯍꯧꯗ꯭ꯔꯦ ꯅꯪ ꯍꯜꯂꯛꯇꯕꯗꯨꯗ ꯅꯨꯡꯁꯥ ꯊꯤꯔꯝꯃꯅꯤ ꯆꯠꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ ꯚꯥꯏ ꯑꯩ ꯆꯠꯂꯣꯏꯌꯦ ꯑꯩ ꯃꯥꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯉꯥꯡꯅꯗ꯭ꯔꯤ ꯐꯥꯎꯕ ꯏꯕꯨꯡꯉꯣ ꯂꯣꯌꯥ ꯅꯪꯕꯨ ꯅꯥꯕ ꯇꯥꯔꯦꯅꯦꯍꯦ ꯅꯣꯡ ꯃꯔꯛꯇꯨꯗ ꯏꯃꯥ ꯃꯅꯨꯡꯗꯒꯤ ꯁꯥꯇꯤꯟ ꯑꯃꯠꯇ ꯂꯧꯊꯣꯛꯄꯤꯔꯛꯀꯦ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯏꯃꯨꯡ ꯆꯪꯈꯤ ꯂꯣꯌꯥꯗꯨ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ ꯃꯁꯥꯗꯨ ꯏꯪꯕꯒꯤ ꯅꯤꯛꯄꯅꯁꯨ ꯂꯣꯏꯔꯝꯃꯤ ꯁꯅꯥꯔꯩ ꯁꯥꯇꯤꯟ ꯄꯨꯊꯣꯔꯛꯇꯨꯅ ꯆꯤꯡꯂꯦꯟꯒ ꯄꯨꯟꯅ ꯂꯣꯌꯥꯕꯨ ꯊꯤꯟꯗꯣꯛꯄꯤꯔꯝꯃꯤ ꯂꯣꯌꯥꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯍꯦꯂꯦꯅꯥ ꯂꯣꯌꯥ ꯍꯜꯂꯛꯇꯕꯗꯨꯗ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯁꯅꯥ ꯃꯥꯅ ꯁꯤꯂꯣꯁꯨ ꯉꯝꯕꯅ ꯖꯦꯜꯗ ꯂꯩꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯏꯆꯦ ꯇꯥꯃꯣꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯎꯀꯤꯜ ꯑꯐꯥꯎꯕ ꯇꯥꯟꯅꯔꯦ ꯌꯥꯗꯦ ꯑꯃ ꯇꯧꯔꯦ ꯌꯥꯗꯦ ꯃꯣꯏꯅ ꯍꯦꯛ ꯍꯥꯏꯔꯒ ꯂꯣꯌꯔ ꯉꯥꯡꯕꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯉꯥꯛꯇ ꯃꯤ ꯑꯇꯩꯒꯤꯗꯤ ꯂꯣꯌꯔ ꯑꯃꯅ ꯆꯦ ꯆꯥꯡ ꯁꯨꯅ ꯂꯩꯔꯗꯤ ꯃꯤꯗꯨ ꯍꯦꯛꯇ ꯊꯥꯗꯣꯛꯏ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯂꯣꯌꯔ ꯉꯥꯡꯕꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯉꯛꯏꯁꯦ ꯂꯩꯁꯅꯥꯅ ꯑꯩꯅꯗꯤ ꯃꯥꯁꯦ ꯑꯉꯥꯎꯕꯅꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯃꯥꯕꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯕꯤꯈꯤꯕꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯁꯤꯂꯣ ꯃꯂꯥ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯦꯒ ꯍꯥꯟꯅ ꯃꯥꯒ ꯈꯪꯅꯔꯛꯄ꯭ꯔꯣ ꯈꯪꯅꯗꯦꯍꯦ ꯃꯥꯁꯦ ꯅꯣꯡꯃ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯂꯝꯕꯤ ꯑꯃꯗ ꯑꯉꯥꯎꯕ ꯑꯃ ꯒꯨꯝ ꯂꯩꯔꯝꯕꯗꯒꯤꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯌꯨꯝꯗ ꯄꯨꯔꯛꯈꯤ ꯃꯇꯝꯗꯨꯗ ꯃꯥꯗꯤ ꯑꯉꯥꯎꯕꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯃꯥꯜꯂꯝꯃꯤ ꯑꯩꯅ ꯃꯥꯕꯨ ꯍꯩꯅꯗꯦ ꯍꯥꯏꯅ ꯇꯥꯃꯣꯗ ꯀꯌꯥꯔꯛ ꯍꯥꯏꯈꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯃꯥꯕꯨ ꯅꯣꯡꯃ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯈꯤ ꯃꯇꯝꯗꯣ ꯑꯩ ꯅꯤꯡꯁꯤꯡꯂꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯥꯅꯗꯤ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯑꯐꯠꯇꯕ ꯃꯤꯅꯤ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯅ ꯃꯗꯨꯗ ꯑꯩꯅ ꯊꯥꯖꯔꯨꯗꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯃꯥꯁꯦ ꯁꯤꯑꯦꯝꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯃꯥꯗꯤ CID ꯏꯟꯁꯄꯦꯛꯇꯔꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯍꯟꯗꯛꯇꯪ ꯈꯪꯉꯤꯁꯤꯅꯤ ꯑꯣ ꯏꯆꯦꯅ ꯂꯣꯌꯥꯗꯣ CMꯒꯤ ꯃꯆꯥꯅꯤ ꯈꯪꯉꯝꯃꯗꯤ ꯏꯆꯦꯅ ꯐꯥꯠꯂ ꯂꯩꯁꯤꯜꯂꯝꯒꯗꯕꯅꯤ ꯀꯗꯥꯏꯗꯩꯅꯣꯗ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯈꯟꯗꯦꯗ ꯁꯣꯝꯗꯅ ꯅꯣꯡꯗꯨꯁꯨ ꯈꯔ ꯄꯥꯊꯔꯛꯃꯤ ꯂꯣꯌꯥꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯦꯝ ꯍꯦꯂꯦꯅꯥꯗꯣ ꯂꯣꯌꯥ ꯍꯜꯂꯛꯄꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦꯗꯅ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯖꯥꯠꯅꯣ ꯂꯣꯌꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯕꯨ ꯑꯁꯨꯛ ꯊꯦꯡꯅ ꯀꯥꯟꯁꯤꯗ ꯀꯗꯥꯏ ꯑꯃꯨꯛ ꯆꯠꯂꯨꯔꯤꯅꯣ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯦ ꯅꯁꯥꯗꯨ ꯅꯥꯕ ꯁꯣꯏꯔꯔꯣꯏ ꯆꯪꯉꯣ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯂꯒꯅꯦ ꯇꯥꯋꯦꯜꯅ ꯅꯀꯣꯛꯀꯗꯣ ꯇꯩꯊꯣꯛꯎꯔꯣ ꯆꯠꯂꯣ ꯃꯃꯥꯒꯤ ꯋꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯏꯃꯥ ꯍꯟꯗꯛ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯝ ꯆꯤꯡꯅꯤ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯗꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯅꯣꯡꯃꯇ ꯇꯥꯕꯤꯗꯦ ꯑꯩ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯃꯅꯦꯝꯗ ꯐꯥꯊꯕꯤꯗꯨꯅ ꯀꯔꯤꯁꯨ ꯈꯟꯒꯅꯨꯁꯦ ꯏꯃꯥ ꯍꯣꯏ ꯂꯩꯔꯤꯁꯤꯗꯤ ꯃꯥꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ ꯑꯩ ꯍꯥꯏꯒꯦ ꯅꯪꯁꯨ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯨꯔ ꯆꯠꯂꯣ ꯍꯣꯏ ꯏꯃꯥ ꯍꯦꯂꯦꯅꯥ ꯆꯪꯈ꯭ꯔꯦ ꯍꯦꯂꯦꯅꯥ ꯆꯪꯂꯛꯄꯗꯨꯗ ꯂꯣꯌꯥ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯃꯀꯣꯛ ꯑꯆꯣꯠꯄꯗꯣ ꯇꯩꯊꯣꯛꯂꯝꯃꯤ ꯍꯦꯂꯦꯅꯥ ꯆꯪꯂꯛꯄꯗ ꯂꯣꯌꯥ
nakan do onthok laga makok tu dai thui loya gi ei haina da ba mo ong ma taw du ubada Helena tapna loya da ki ne ying laga ma gi achot pa phirol du pai dun hairi chak cha thopi na ma taw biro tamo loya su sorum leiram taw du na ya ni chak saning de asai kai kai no khar sa silak pagi kem da janing re adu so kitang jana ba taw se ai na isa nang on da ni mina janing re di janing re sida nang ai wa ma khada na wari sana be kana ba leite tamona ai na hai ba wa khudi ma kan thar piri sibu kai gino madu khudi mak nang na sana khangjaga da bani natte nang na hozu ma ikai khangda bagi sum lai sibu nang ai se kyam paamge me mana loya na khon kan na wa ngang ba du da tara du na changlei kari no noi bu nung dang sida thenga kan sida kai no ngang na ri sibo loya kai no nang nan dak tawri ba se yum sida lai ri ba yum sigi ma oi ri ba Helena bu nang na kari shu lai ta na ngang ri ba do kari no nang na hozu pa mi ba se aina pa da ba masa da hai gramani masida aina amu hai bagi mathau ta de hai du na ma pan thoki me mama sa ga ngang na ba wa ba ma taw du da ai gi cha sibu karam hai na ngang na gani asam na namit adu hau kirami loya chingke emergency ama lak pagi kakching lom da thabak chatlami mafam du da nupi ke ya wakat mi pham ke asu phamlami mafam du da irang thok dak pa yai haina loya chingke mafam du da tharak pani irang adu lambi sembi di haina nupi apun magi mi pham tawrambani loya ga chingke ga na liching oiduna ima iben sing da yana ba ama soidana purakani haina praja sing da thajaba piramduna irang du tatna ba lakshina ba tawrammi aduga loya na aroi bo oina hairi aikhoina lambi sembi di haiduna lambi lamjau da ban tawba strike tawba mi gari bu mai thaba asina chingba sa tawhan gumse masiguma thawong asina no magi suduna chajariba kaithel da chatlaga macha sing mahi tamhalliba mama mapa sing da suki matik awaba piramgani asita sunatana mahi masing tamliba tungi yumbi oiriba satra sing da suki matik awaba kya mayok na halli aduna yarke wafam si gyan tana wari sana loishin se akhoi su angamba sing da ima sing gi apen pen da makhoi da soidana tamjagi aduga ima khaina chai khoina haijari base yabi nupi sing do loyana gyan tan haibadu da makhoi su hoi hoi haina duna yana duna chatkirami chingkhei loya su lambi da wari sana sana dana moi gi office ta la ami chingkheina loya hayeng di sunday ni aduna hayeng se akhoi party ema tawsiran tawbune khoi da chinglen gi family ga pullaga aduga akhoi mana ba khra tawraga lusi ga sakhangnan gi tawbune adubudi lo manumit da khangba yabani aduda hana advance ta khang allagen tawbune ma su ko ne kai jana ba loya chingkhei gi wasing do tabaga tu khyau khyau chungba kum masa du phauzarami chimbal da di mol mol minok tawi asum na makhoi ani wari sana sana lakpana yaure loya ngasidi ngambo hegi manak ta changlei ngamba thauba loya na ngasidi khang khangau da na changlak paduda ngakni yingna to na leirami loya su makhoi da usittabagi minok ka loina na ha noi bu wabrane makhoi masen do amaga amaga yingni loya na kuiraroi noi bu court ki thong da puthokadaba war suwana matam khra khangba tarine hairaga loya thauki thauba ngambada masi miya musitre thauba se kanano haibada amukta khangan ba phadagani ngammana aishu khalini mane ingonda yam lakchen usittaba kya kya ni mane ingon tawrisi mabu tanja chabu matam yingduna magi mathakta laman khumdaba yadabani makhoi ahum do achek pa warep longnarami somdana lushi ngarangi loyagi matau tu ningsing duna mamang da thokkiba makhoi ani gi thodok singbu amamam ta oina ningsing laklami ningsing lubada tu chunglawa thodok singdu ningsing bada masa mathanda pirang na thumat laba milu dagi le palaitana pirang masu maning tamna sinthari tanjadu da ningsing ganu yadaba ningsing mama ne insillaktuna matam kuina thadok laklaba magi yumdu ningsing lai magi pumnamak oiriba mabu piklingi dagi karai da kari soiki gadagi haina khongthang kuding sena jaba magi apokpa mapa ibo tombi bu ningsing lai khanghaudana magi thamoi dagi wai kya su thoklaki babong aing asidi nangbu yam oningi babong nasu aibu soidana uning lamgani adabu na cha idi ikhong ikut pumnamak loina punsinkri na chagi ikhong sina thang ki balambi da kari asoiba aran ba yaw ki bana
ꯑꯩꯅ ꯑꯁꯨꯝꯅ ꯂꯦꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯅꯆꯥ ꯈꯪꯖꯗ꯭ꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯃꯥꯏꯀꯩ ꯈꯪꯗꯅ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯂꯝꯕꯤ ꯉꯥꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯅꯆꯥꯕꯨ ꯅꯥꯊꯩꯕꯤꯅꯕ ꯂꯝꯕꯤꯗ ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯌꯣ ꯅꯆꯥ ꯂꯝꯕꯤ ꯂꯝꯕꯨꯛꯅꯔꯦ ꯇꯥꯟꯖꯥꯗꯨꯁꯨ ꯊꯣꯏꯕꯤ ꯆꯪꯂꯛꯏ ꯂꯨꯁꯤꯅ ꯃꯪꯉꯒ ꯂꯩꯔꯝꯕꯗ ꯏꯆꯦ ꯀꯩ ꯈꯜꯂꯤꯅꯣ ꯅꯊꯟꯅ ꯃꯪꯉ ꯂꯩꯔꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯗꯤ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯨꯏꯗ꯭ꯔꯤꯌꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯆꯦꯅ ꯃꯪꯉ ꯂꯩꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯆꯪꯉꯛꯏꯅꯦ ꯑꯗꯣ ꯊꯣꯏꯕꯤꯌꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯑꯩ ꯀꯩ ꯋꯥꯅꯣ ꯍꯪꯉꯣ ꯅꯣꯏ ꯗꯥ ꯂꯣꯌꯥꯅ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯤꯅꯣ ꯑꯩ ꯃꯗꯨꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯉꯤ ꯊꯣꯏꯕꯤ ꯁꯛꯐꯝꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯈꯪꯍꯣꯡ ꯍꯣꯡꯈ꯭ꯔꯦ ꯏꯆꯦ ꯋꯥꯔꯤꯁꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯁꯦ ꯁꯣꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯀꯥꯎꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯅ ꯏꯃꯥꯡꯗ ꯂꯦꯞꯅꯔꯕꯗ ꯗꯥ ꯂꯣꯌꯥꯒ ꯑꯩꯈꯣꯏ ꯇꯥꯃꯣꯒꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯅꯣꯡꯃ ꯗꯥ ꯂꯣꯌꯥ ꯒꯥꯔꯤ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯋꯥꯛꯁꯣꯞ ꯑꯃ ꯂꯩ ꯑꯗꯨꯗ ꯁꯦꯝꯃꯝꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯆꯅꯨꯒ ꯃꯥꯒ ꯊꯦꯡꯅꯈꯤ ꯗꯥ ꯂꯣꯌꯥꯅꯁꯨ ꯆꯅꯨꯕꯨ ꯎꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯆꯅꯨꯕꯨ ꯅꯨꯡꯁꯤꯖꯈꯤ ꯃꯥꯅ ꯆꯅꯨꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯇꯥꯃꯣꯒ ꯑꯩꯒꯗꯤ ꯈꯪꯉꯝꯃꯤ ꯆꯅꯨ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯊꯣꯏꯕꯤꯅ ꯂꯨꯁꯤꯗ ꯂꯤꯔꯝꯃꯤ ꯗꯥ ꯂꯣꯌꯥ ꯍꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯗꯤ ꯆꯅꯨ ꯌꯥꯗꯦ ꯃꯈꯣꯏꯅ ꯗꯥ ꯂꯣꯌꯥꯒꯤꯗꯃꯛꯇ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤ ꯑꯗꯨꯕꯨ ꯗꯥ ꯂꯣꯌꯥꯅꯗꯤ ꯅꯨꯄꯤꯗꯨ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ ꯗꯥ ꯂꯣꯌꯥꯅ ꯌꯥꯝꯃꯟꯗꯕꯗꯨꯗ ꯃꯣꯏꯒꯤ ꯄꯥꯕꯨꯡꯅ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯒ ꯆꯅꯨꯕꯨ ꯈꯪꯈꯤ ꯃꯇꯝ ꯈꯔꯗꯤ ꯗꯥ ꯂꯣꯌꯥ ꯃꯄꯥꯜꯗ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯆꯅꯨꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯈꯪꯍꯧꯗꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯏ ꯂꯨꯁꯤꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯁꯦ ꯀꯞꯀꯅꯨ ꯑꯗꯨꯕꯨ ꯏꯆꯦ ꯗꯥ ꯂꯣꯌꯥꯅꯗꯤ ꯆꯅꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯅꯪꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯆꯅꯨꯒ ꯀꯔꯤꯁꯨ ꯈꯦꯠꯅꯗꯅ ꯁꯛꯇ ꯐꯤꯕꯝ ꯃꯨꯔꯇꯤꯗ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯅ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯗꯥ ꯂꯣꯌꯥꯅ ꯏꯆꯦꯕꯨ ꯗꯥ ꯂꯣꯌꯥꯅ ꯃꯥꯒꯤ ꯆꯅꯨꯒ ꯁꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯏꯆꯦꯕꯨꯁꯨ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯆꯦꯗ ꯗꯥ ꯆꯤꯡꯈꯩꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯉꯔꯥꯡ ꯑꯐ ꯐꯠꯇ ꯈꯟꯗꯅ ꯃꯐꯝꯁꯤꯗ ꯏꯆꯦꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯗꯣ ꯈꯪꯗꯦꯗ ꯊꯣꯏꯕꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯏꯆꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯗꯥ ꯆꯤꯡꯈꯩꯅ ꯃꯣꯏꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯅꯕꯁꯤꯅꯤ ꯍꯥꯏꯌꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤꯁꯨ ꯌꯥꯎꯕ ꯂꯥꯛꯃꯤꯟꯅꯧꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ ꯃꯗꯨꯗ ꯗꯥ ꯂꯣꯌꯥꯁꯨ ꯌꯥꯎꯗꯣꯏ ꯃꯥꯜꯂꯦ ꯍꯥ ꯊꯣꯏꯕꯤ ꯑꯩꯗꯤ ꯆꯠꯅꯤꯡꯗꯦꯗ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯗꯨꯕꯣ ꯈꯪꯗꯦ ꯏꯆꯦ ꯗꯥ ꯆꯤꯡꯈꯩꯅ ꯀꯔꯤ ꯈꯟꯗꯅ ꯇꯧꯔꯛꯏꯅꯣ ꯑꯗꯣ ꯃꯥꯗꯤ ꯗꯥ ꯂꯣꯌꯥꯒ ꯅꯪꯒ ꯋꯥꯔꯤꯁꯦ ꯈꯪꯗꯕ ꯃꯥꯜꯂꯦ ꯈꯪꯗꯕꯅꯤ ꯑꯩꯅꯁꯨ ꯍꯥꯏꯗꯦ ꯏꯆꯦ ꯀꯣꯛ ꯍꯥꯏꯒꯦꯗꯤ ꯊꯣꯏꯕꯤ ꯍꯥꯏꯔꯒ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯗ꯭ꯔꯒ ꯀꯔꯤ ꯊꯣꯛꯂꯛꯄ ꯄꯨꯝꯅꯃꯛꯁꯦ ꯈꯟꯕꯗ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯏꯆꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯣꯌꯥ ꯆꯤꯡꯈꯩꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯌꯧꯔꯛꯂꯝꯃꯤ ꯃꯃꯥꯟꯅꯕ 3-4ꯁꯨ ꯂꯩꯔꯝꯂꯦ ꯆꯤꯡꯈꯩꯅ ꯆꯤꯡꯂꯦꯟ ꯍꯣꯏ ꯈꯛ ꯉꯥꯏꯔꯦꯅ ꯐꯣꯟ ꯇꯧꯔꯛꯏ ꯆꯤꯡꯂꯦꯟ ꯅꯣꯏ ꯂꯥꯛꯇ꯭ꯔꯤꯕꯣ ꯂꯣꯌꯥ ꯍꯣꯏ ꯂꯥꯛꯇꯅ ꯃꯤ ꯂꯣꯏ ꯁꯨꯔꯦꯅꯦ ꯅꯣꯏ ꯈꯛ ꯉꯥꯏꯔꯤ ꯂꯥꯛꯑꯦ ꯅꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯛꯇꯣꯔꯦ ꯌꯧꯁꯤꯜꯂꯛꯑꯣꯀꯣ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯪꯒꯤꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯎꯔꯅꯤꯅꯦ ꯑꯩꯈꯣꯏ ꯆꯤꯡꯈꯩꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯅꯕ ꯇꯥꯔꯦꯗꯅ ꯇꯥꯟꯖꯥꯗꯨꯗ ꯍꯥꯟꯅ ꯂꯣꯌꯥꯒ ꯌꯥꯏꯉꯪꯄꯣꯛꯄꯤꯗ ꯄꯣꯁꯇꯤꯡ ꯇꯥꯃꯤꯟꯅꯔꯝꯕ ꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯟ ꯍꯣꯏꯁꯨ ꯂꯥꯛꯑꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯍꯥꯏꯅꯩ ꯂꯣꯌꯥ ꯂꯨꯁꯤ ꯂꯥꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯂꯩꯕꯅ ꯃꯀꯣꯛꯇꯣ ꯑꯃꯨꯛ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈꯤ ꯂꯨꯁꯤꯁꯨ ꯂꯣꯌꯥꯅ ꯃꯉꯣꯟ ꯌꯦꯡꯂꯛꯄꯗꯨ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯖꯤꯟꯅꯗ ꯎꯁꯤꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯃꯃꯥꯟꯅꯕꯁꯤꯡꯗ ꯌꯦꯠ ꯊꯪꯕ ꯔꯦꯠ ꯁꯦꯠꯂꯤꯁꯤꯅꯤ ꯋꯥꯎ ꯃꯁꯛꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯌꯥꯒ ꯆꯤꯡꯈꯩꯒꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦꯗꯅ ꯅꯨꯄꯥ ꯑꯃꯅ ꯂꯨꯁꯤ ꯎꯔꯛꯄꯗ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯅꯍꯥꯟꯃꯨꯛ ꯌꯥꯏꯉꯪꯄꯣꯛꯄꯤꯗ ꯄꯣꯁꯇꯤꯡ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏ ꯁꯔ ꯂꯣꯌꯥꯒ ꯈꯪꯅꯈꯤꯕ ꯅꯨꯄꯤꯗꯣ ꯃꯥꯟꯈ꯭ꯔꯦꯗ ꯅꯨꯄꯥꯗꯨꯅ ꯄꯜꯂꯛꯄꯗ ꯃꯤꯁꯤꯡꯗꯨ ꯂꯣꯌꯥꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯂꯣꯌꯥꯗꯤ ꯅꯨꯄꯥꯗꯨꯅ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯃꯤꯌꯥꯝꯗ ꯏ ꯑꯥ ꯇꯧꯗꯨꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯉꯛꯂꯝꯃꯤ ꯆꯤꯡꯈꯩꯅ ꯂꯣꯌꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯊꯣꯏꯕꯗ ꯍꯥꯏꯔꯛꯏ ꯊꯣꯏꯕ ꯀꯔꯝꯕꯅꯣ ꯑꯃ ꯂꯨꯁꯤ ꯍꯥꯏꯕꯁꯦ
Loyana Chinkei nang khangdrabo yangang pokpido makhoigi lamni aduda thengnabaduni ba Chinkei su loyagi wadu chamna khalladun hairi O adu oire tanjadu da chinglien su makhoigi manakta changlaklami Chinkei na hairi kaigino chingle noina thenge isibo nupi ani yawra isidi chumine nupi gi keba hairedana adudi chak chana ba tawrase mayam du hoi haiduna makhoi masel chak chana rami chak tok labatung Chinkei gi mamana basinga Lucy ga su sakhang mai khang narami Loya di Lucy na mitmang magtada leibaduda Loya di puk hawalaga chaning bahay badu oirami Lucy su Loya gi mamang da leibaduda Lucy su mamit adu koy leiduna samlang dagi sai amani tarak libadu makut aduna khara khazi paiduna na pada yapsili makoi ani gi matawdu chinglien thoibidi khangbana nungai tana amuk yingi asumna wana chakna khangnaduna nimit kyani haukiba khangaude madamgi khongchan asum chatkibana ngasi Lucy ga Chinkei gi haijingpo namitso humni tangaire Loya handaki mayumda leikani haiba khanglamde mana chatkhiba mafamduda chatkraba ahingdi hanjilaktabasu kayani Helena su Loya gi nungsuk nungjanaba matawda tawfam khangda leifam khangda ka aduda awabagi saklon lauduna ninda tawduna leirami me masu Helena gi matawduda themjinbi tawnaribu matawsida silaga boyai ga su tawfam khanglamde makoi ani su makoi gi wari sanarami Aidi asigi nupi se kok chalan khiba pami boyai na mi ta khini matagum hey tumina ngangune taning da zasanu mani lakpadagi natro imungsida kangkhong jari base ibe malusi busu mana maram oiragi yumse thadoktu chatkhiba natro haujikti ma su Chinkei ga luhong khidoredana somdana khoi loyana debda sa du nangau chatnaraga leiredana chumi adu boy khoi loya gi aphaba hairaga madi fana thawai nungai trasu hidak tu amatabu thakdine masigi hairadi ningai jause phagrabajani ko thokliba thodok-sida akhoi ge loya ga Lucy ga di mara leite Lucy gi lohong base aidi honghaning debo Chinkei da makhoi ni gi wari do phajana hairaga loya moi ani bu lohong biradi nungai gani da amasina mapam chatkhiba tabani dana masina yumsida leirabanina amasisu yumsida chaningdre dana onthokna so mamai se kankreda yare tumile mapalda mi yamna leiba male ai mapaldam ta thoki somdana loya chilien Chinkei gi yumda mating pangma chatlubadagi halakpada hotel amada changlaktuna wari kya sanarami chilien ai handakti wakhal se pothafam khangde thabak amata pukning chang tawba ngamde ai maga amtandi unaningi madu yaroi loya madi luhongnabagi damak sem saduna leikrabani nangsu khara di kawthokpadam oiroidabada nasana nasawo wahangano karigi oirodorino ai hosi Chinkei da khoini ga semo wari pumba liduna khangangani loya gi wadu da chilien na loya nang ngawrabo hausi podu gi matam oiribraba nang wakhamuna khalo atai gi khandra sulu sigidi nang khasakta kharo oirasu khalo magi khalagani aina wafam se hairiba ai khangi mana husu phawba ai banung shiri noina khangdrabasu thamoi ni gi pukningi wadi thamoi thongmei phaunariba ma itana khangani loya nang wakhaldi munna khalo hauzik nang na madu hik chinkangu matamda sidorisa mi ahum khangni noi nupa ani di kesu kaide Lucy di nupini adogi suma thakta ma di nupini na samasi gi minok maisa haibado soidana changani miyangi nong na fam ngang na fam haibado oigadoribani adugu wafam se ka hairubada Chinkei ni nang bus oidana warokini nahan kei mangonda asembo wari haidi tamdena aduga nang suna sagi khanbada oina ongkini pumnamaki yaifana baloya wafam se tumini leibana fani Tanjadu da loya gi phone laksili ima kay hage nangbu ibungo yumda hanjini khangdrabro hauzik thengzila abani halak to kya walige langna tawrage thamo hainaga phone du pat kak thali Chinglen handaki matang sidi ai ngam do mande ai horen thoibi gi da phone tawrake mabun du pahalo ai mongon da roibo ina wa khra haigin hayo chalo ki phare hairaga loya gari do nungsit ki mamang thaduna thaukhirami Chinglen na karino hauzik tawdoisibo ai magi khanbada ko kase bang yam sagatlida somdana linthoina marol ama chelsi da khangamdaba ai oina nupi busilaktana ne
ꯍꯥꯏꯔꯒ ꯆꯤꯡꯂꯦꯟꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯣꯌꯥ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯅꯪꯁꯦ ꯌꯨꯝ ꯄꯥꯜꯂꯕꯅꯤ꯫ ꯅꯪꯅ ꯍꯦꯂꯦꯅꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯤꯅꯦꯅ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯅꯪꯅ ꯀꯨꯁꯤꯔꯥꯁꯤ ꯍꯦꯛꯇ ꯇꯧꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯅꯪꯒꯤ ꯃꯑꯣꯡꯗ ꯃꯤꯒꯤ ꯃꯆꯥꯁꯤꯁꯨ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦꯅ ꯍꯟꯗꯛꯇꯤ ꯃꯄꯥꯝꯗ ꯐꯥꯎ ꯑꯍꯤꯡ ꯀꯌꯥꯅꯣ ꯅꯠꯇ꯭ꯔꯣ ꯂꯩꯔꯤꯕꯗꯣ? ꯃꯗꯨ ꯅꯪꯅ ꯈꯪꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯁꯥꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯍꯥꯏꯔꯗꯤ ꯃꯄꯥꯝꯗ ꯀꯣꯛ ꯂꯩꯈ꯭ꯔꯣ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯦꯂꯦꯅꯥꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯂꯣꯌꯥ ꯍꯦꯂꯦꯅꯥ ꯂꯥꯛꯄ ꯎꯕꯗ ꯆꯪꯈ꯭ꯔꯤ꯫ ꯍꯦꯂꯦꯅꯥꯁꯨ, ꯏꯃꯥ, ꯇꯥꯃꯣ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯗ꯭ꯔꯤꯗ꯫ ꯏꯃꯥꯁꯨ ꯂꯥꯛꯀꯦꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯗ ꯑꯩꯅ ꯏꯊꯟꯗ ꯆꯠꯆꯔꯒꯦꯅ ꯑꯗꯨꯝ ꯂꯥꯛꯑꯕ꯫ ꯐꯔꯦ ꯐꯔꯦ, ꯆꯪꯉꯣ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯏꯃꯥꯁꯨ ꯗꯣꯛꯈꯠꯅꯕ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯣꯝꯗꯅ ꯆꯤꯡꯈꯩꯗꯤ ꯂꯨꯁꯤꯒ ꯂꯨꯍꯣꯡꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯥ ꯑꯊꯛꯀꯤ ꯑꯥꯏꯇꯦꯝꯁꯤꯡꯗꯨ ꯐꯖꯔꯕ꯭ꯔꯥ ꯍꯥꯏꯅ ꯊꯣꯏꯕꯤꯒꯤꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯏꯆꯦ, ꯅꯣꯏ ꯍꯦꯔꯣ ꯐꯣꯟ ꯇꯧꯔꯛꯑꯦ꯫ ꯀꯩꯒꯤ ꯑꯃꯨꯛ ꯇꯧꯔꯛꯏ ꯖꯥꯠꯅꯣ? ꯍꯣ, ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯣꯟ ꯇꯧꯔꯛꯄꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯅꯦ? ꯅꯪꯒ ꯍꯥꯏꯅꯔꯤꯉꯩꯗ ꯐꯣꯟꯒ ꯇꯠꯈ꯭ꯔꯦ꯫ ꯇꯠꯈ꯭ꯔꯁꯅꯨ, ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯛꯏ꯫ ꯇꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯗꯥ ꯆꯤꯡꯈꯦ? ꯅꯣꯏ ꯆꯦ ꯂꯨꯁꯤ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ, ꯍꯧꯖꯤꯛꯄꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ? ꯄꯥꯏꯍꯜꯂꯛꯀꯦ꯫ ꯂꯨꯁꯤꯁꯨ ꯐꯣꯟꯗꯨ ꯂꯧꯔꯒ, ꯍꯜꯂꯣ ꯂꯨꯁꯤ, ꯑꯩꯅ ꯊꯣꯏꯕꯤꯒꯤ ꯋꯥꯆꯦꯞꯇꯨꯗ ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯥꯄꯣꯠ ꯑꯥꯏꯇꯦꯝꯁ ꯊꯥꯈꯤꯕꯗꯣ ꯄꯥꯝꯃꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯌꯥꯔꯅꯤꯗ, ꯑꯗꯨꯝ ꯐꯖꯔꯝꯒꯅꯤꯌꯦ꯫ ꯃꯅꯥꯛꯇ ꯐꯝꯂꯒ ꯃꯅꯥ ꯅꯞꯁꯤꯜꯂꯒ ꯇꯥꯔꯤꯕ ꯊꯣꯏꯕꯤꯅ ꯐꯣꯟꯗꯨ ꯂꯧꯔꯒ ꯂꯨꯁꯤꯒꯤ ꯃꯀꯣꯛꯇꯨꯗ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯋꯥꯆꯦꯞꯇ ꯂꯥꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯩꯒꯤ ꯆꯥꯠꯇ ꯑꯃꯨꯛ ꯆꯪꯂꯒ ꯌꯦꯡꯉꯤ꯫ ꯑꯅꯤꯗꯨ ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯥꯏꯇꯦꯝꯁꯤꯡꯗꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯂꯒ ꯐꯖꯩ ꯍꯥꯏꯅꯗꯨꯅ ꯌꯦꯡꯂꯒ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯆꯤꯡꯈꯩ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ, ꯐꯖꯩ ꯍꯥꯏꯌꯨ꯫ ꯂꯨꯁꯤ ꯏꯊꯛ ꯊꯛꯀꯠꯅ, ꯐꯖꯩ꯫ ꯆꯤꯡꯈꯩꯁꯨ ꯍꯔꯥꯎꯖꯩ꯫ ꯇꯁꯦꯡꯅ ꯄꯥꯝꯃꯦꯀꯣ? ꯄꯥꯝꯃꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯁꯤꯗ ꯑꯣꯀꯦ ꯑꯣꯏꯔꯦ꯫ ꯍꯣꯏ, ꯊꯝꯃꯒꯦꯀꯣ꯫ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯊꯣꯏꯕꯤꯅ꯫ ꯏꯆꯦ, ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯗꯥ ꯂꯣꯌꯥꯗꯣ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯔꯝꯕꯅꯤ꯫ ꯀꯔꯤꯒꯤ? ꯈꯪꯗꯦ, ꯑꯗꯨꯗꯤ ꯃꯥꯅ ꯅꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯃꯥꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯗꯥ ꯂꯣꯌꯥꯅꯦ꯫ ꯍꯥ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯐꯣꯟꯗꯨ ꯔꯤꯁꯤꯞ ꯇꯧꯏ꯫ ꯍꯜꯂꯣ, ꯗꯥ ꯂꯣꯌꯥ? ꯊꯣꯏꯕꯤ, ꯂꯨꯁꯤ ꯂꯩꯕ꯭ꯔꯥ? ꯂꯩꯔꯗꯤ ꯑꯝꯇ ꯄꯥꯏꯍꯜꯂꯣ꯫ ꯄꯥꯏꯍꯜꯂꯛꯀꯦ꯫ ꯂꯨꯁꯤꯗ ꯐꯣꯟꯗꯨ ꯄꯤ, ꯏꯊꯛ ꯊꯛꯀꯠꯅ, ꯍꯜꯂꯣ ꯂꯨꯁꯤ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯥꯏꯌꯣ꯫ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯑꯝꯇ ꯊꯦꯡꯅꯁꯤ, ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧ꯫ ꯀꯔꯤꯒꯤ? ꯁꯤꯗ ꯁꯨꯝ ꯍꯥꯏꯔꯛꯑꯣ, ꯑꯗꯨꯒ ꯑꯩ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯇꯧꯕꯅꯤ꯫ ꯅꯪꯒ ꯑꯩꯒꯗꯤ ꯀꯔꯤ ꯋꯥꯔꯤ? ꯂꯨꯁꯤ, ꯅꯪ ꯑꯩꯕꯨ ꯍꯧꯖꯤꯛꯐꯥꯎ ꯁꯥꯎꯔꯤꯕ꯭ꯔꯥ? ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯁꯥꯎꯈꯤꯗꯦ, ꯋꯥꯔꯧꯕꯁꯨ ꯂꯩꯖꯗꯦ꯫ ꯂꯨꯁꯤ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯈ꯭ꯔꯦ, ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯁꯦ ꯂꯨꯍꯣꯡꯗꯣꯏꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯆꯤꯡꯈꯩꯅꯤ꯫ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯆꯤꯡꯈꯩꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯆꯤꯡꯈꯩꯗ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯉꯣꯟꯗ ꯇꯝꯗꯨꯅ ꯈꯪꯍꯟꯒꯅꯤ꯫ ꯅꯪꯒꯤ ꯅꯀꯣꯛꯇꯨꯕꯨ ꯀꯩꯅꯣ? ꯃꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ? ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯂꯨꯁꯤ, ꯑꯩ ꯃꯗꯨ ꯉꯝꯃꯣꯏ꯫ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯑꯇꯩ ꯈꯪꯗꯦ, ꯍꯌꯦꯡ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯆꯤꯡꯈꯩꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯒꯅꯤ꯫ ꯍꯥꯏꯔꯒ ꯂꯣꯌꯥ ꯐꯣꯟ ꯊꯝꯈꯤ꯫ ꯐꯣꯟꯗꯨ ꯁꯥꯎꯗꯨꯅ ꯐꯃꯨꯡꯗ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯥꯗ ꯑꯁꯥꯎꯕꯅ ꯇꯧꯐꯝ ꯈꯪꯗ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ ꯂꯣꯌꯥ꯫ ꯉꯁꯤ ꯂꯨꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯌꯥꯝꯗꯨ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯣꯌꯥꯒꯤ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯂꯨꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜꯅ ꯃꯑꯣꯟ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯕꯨ ꯎꯅꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯣꯌꯥꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯗ꯭ꯔꯦ, ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯨꯁꯤ ꯃꯊꯟꯇ ꯆꯪꯕꯗꯨꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯨꯁꯤ ꯎꯕꯗ ꯍꯔꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯂꯨꯁꯤꯁꯨ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ꯫ ꯂꯨꯁꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯇꯥꯒꯨꯝ ꯈꯨꯝꯃꯛꯏ꯫ ꯑꯗꯨ ꯍꯪꯕꯒꯤꯔꯣ?
ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯁꯦ ꯑꯗꯨꯏ ꯅꯠꯇꯦꯗ ꯑꯩꯅ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯁꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯈꯔ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯅꯪꯒꯤ ꯀꯔꯝꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯂꯨꯁꯤ ꯅꯪ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯈꯪꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯀꯥꯟꯅꯐꯝ ꯂꯩꯇꯦ ꯍꯥꯏꯔꯒ ꯁꯥꯎꯅ ꯆꯠꯈꯤ ꯊꯣꯏꯕꯤꯁꯨ ꯂꯨꯁꯤꯅ ꯁꯥꯎꯅ ꯂꯥꯛꯄꯗꯨꯗ ꯀꯩꯗꯧꯔꯒꯦ ꯆꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯍꯥꯏꯔꯒ ꯊꯣꯏꯕꯤꯁꯨ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯧꯈꯤ ꯂꯣꯌꯥꯗꯤ ꯅꯨꯡꯉꯥꯏꯇ ꯂꯨꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯈꯩꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯂꯣꯌꯥ ꯆꯤꯡꯈꯩ ꯐꯣꯟꯁꯦ ꯑꯃꯨꯛꯇꯁꯨ ꯇꯧꯈ꯭ꯔꯦ ꯑꯣꯏꯕ ꯂꯣꯌꯥ ꯆꯤꯡꯈꯩ ꯑꯣꯏꯔꯝꯕꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯦ ꯑꯗꯨꯒ ꯆꯤꯡꯈꯩꯅ ꯐꯣꯟꯗꯨ ꯅꯝꯐꯨꯗ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯂꯣꯌꯥ ꯄꯥꯏꯈꯠꯂꯝꯃꯤ ꯍꯜꯂꯣ ꯂꯣꯌꯥ ꯅꯪ ꯄꯥꯎ ꯇꯥꯔꯕꯣ ꯀꯩ ꯄꯥꯎꯅꯣ ꯉꯝꯕ ꯊꯧꯕ ꯑꯄꯨꯏ ꯍꯣꯏꯗꯣ ꯀꯣꯔꯠ ꯌꯧꯔꯝꯗꯥꯏꯗ ꯅꯥꯟꯊꯣꯛꯈ꯭ꯔꯦꯅ ꯁꯔꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯄꯅꯤ ꯑꯁꯦꯡꯕ꯭ꯔꯥ ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛꯃꯛꯅꯤ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯍꯧꯖꯤꯛ ꯊꯧꯗꯣꯔꯛꯂꯕꯅꯤ ꯂꯝꯕꯤꯗ ꯂꯩꯔꯦ ꯅꯪ ꯂꯥꯛꯑꯣ ꯍꯣꯏ ꯊꯝꯃꯦꯀꯣ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯃꯤ ꯁꯣꯝꯗꯅ ꯍꯦꯂꯦꯅꯥꯁꯨ ꯉꯝꯕꯣꯏꯒꯤ ꯄꯥꯎꯗꯨ ꯇꯥꯔꯗꯨꯅ ꯃꯥꯊꯟꯗ ꯃꯈꯣꯏꯕꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ ꯁꯣꯝꯗꯅ ꯂꯣꯌꯥ ꯆꯤꯡꯈꯩꯁꯨ ꯊꯦꯡꯅꯗꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯇꯥꯟꯖꯥꯗꯨꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯂꯣꯌꯥꯁꯨ ꯈꯟꯊꯕ ꯇꯧꯗꯨꯅ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯀꯅꯥ ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯅꯁꯥꯗꯨ ꯆꯤꯡ ꯂꯥꯎꯕ꯭ꯔꯥ ꯑꯣ ꯅꯪ ꯉꯝꯕ ꯃꯥꯅꯤ ꯑꯩ ꯉꯝꯕꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯔꯨꯞꯀꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯍꯥꯟꯅ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯇꯧꯔꯝꯕꯤ ꯍꯧꯖꯤꯛꯅ ꯅꯪꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯆꯤꯡꯈꯩꯗ ꯄꯤꯊꯣꯛꯈ꯭ꯔꯕꯤ ꯂꯨꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯗꯨꯅ ꯅꯪꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯀꯟꯕ ꯄꯥꯝꯃꯕꯗꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯈꯤꯕ ꯐꯣꯟꯁꯤꯡꯗꯨ ꯍꯩꯔꯣꯛꯆꯤꯡꯗ ꯄꯨꯔꯛꯀꯗꯕꯅꯤ ꯍꯣꯏ ꯑꯩ ꯍꯧꯖꯤꯛꯃꯛ ꯄꯨꯔꯛꯀꯦ ꯆꯤꯡꯈꯩꯅ ꯀꯅꯥꯅꯣ ꯉꯝꯕꯅꯦ ꯃꯣꯏꯒꯤ ꯈꯨꯠꯇ ꯊꯣꯏꯕꯤꯒ ꯂꯨꯁꯤꯒ ꯇꯥꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯒ ꯌꯥꯡꯅ ꯍꯩꯔꯣꯛ ꯇꯝꯅ ꯊꯧꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯑꯄꯨꯏꯅ ꯂꯨꯁꯤꯕꯨ ꯁꯔꯥꯛ ꯇꯝꯅꯕꯒꯤ ꯂꯨꯁꯤꯕꯨ ꯂꯥꯛꯅꯗꯨꯅ ꯇꯥꯅꯕꯣꯏ ꯐꯥꯏꯕꯣꯏ ꯇꯧꯔꯝꯃꯤ ꯂꯨꯁꯤꯁꯨ ꯃꯁꯥ ꯀꯟꯖꯅꯕꯅꯤ ꯍꯥꯏꯅ ꯆꯤꯡꯊꯛꯇꯨꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕꯒ ꯂꯣꯏꯅꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯂꯥꯎꯖꯔꯝꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯄꯨꯏꯅ ꯂꯨꯁꯤꯕꯨ ꯁꯔꯥꯛ ꯇꯝꯅꯔꯛꯄꯗ ꯂꯨꯁꯤ ꯃꯁꯥ ꯀꯟꯖꯅꯕꯅꯤ ꯍꯥꯏꯅ ꯑꯄꯨꯏꯕꯨ ꯏꯟꯊꯣꯛꯇꯨꯅ ꯃꯥꯏꯀꯩ ꯈꯟꯗꯅ ꯆꯦꯜꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯊꯧꯕ ꯉꯝꯕꯗꯤ ꯂꯣꯌꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯂꯣꯌꯥ ꯆꯤꯡꯈꯩꯁꯨ ꯂꯥꯛꯏ ꯉꯝꯕ ꯊꯧꯕ ꯂꯣꯌꯥ ꯍꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯅꯣꯛꯂꯗꯨꯅ ꯂꯥꯛꯑꯦꯍꯦ ꯑꯃꯗꯨꯅ ꯀꯔꯣꯝ ꯇꯥꯅ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯇꯥꯟꯖꯥꯗꯨꯗ ꯂꯨꯁꯤꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯊꯧꯕꯅ ꯂꯨꯁꯤꯕꯨ ꯐꯥꯖꯤꯜꯂꯗꯨꯅ ꯊꯝꯃꯤ ꯂꯣꯌꯥ ꯆꯤꯡꯈꯩ ꯑꯅꯤ ꯌꯦꯡꯅꯩ ꯇꯥꯟꯖꯥꯗꯨꯗ ꯉꯝꯕꯅ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯄꯨꯔꯛꯂꯕ꯭ꯔꯥ ꯂꯣꯌꯥ ꯈꯨꯝꯗꯦ ꯄꯣꯠꯇꯨ ꯄꯨꯔꯛꯇꯨꯅ ꯉꯝꯕ ꯍꯣꯏꯗ ꯄꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯄꯤꯔꯕꯅꯤನ ꯊꯣꯏꯕꯤ ꯂꯨꯁꯤ ꯊꯥꯗꯣꯛꯑꯣ ꯉꯝꯕ ꯊꯧꯕꯗ ꯌꯦꯡꯂꯒ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯑꯩꯈꯣꯏꯅ ꯇꯔꯥꯏ ꯇꯔꯥꯏ ꯊꯥꯗꯣꯛꯀꯅꯤ ꯈꯜꯂꯨꯅꯨ ꯇꯥꯟꯖꯥꯗꯨꯗ ꯑꯄꯨꯏꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯂꯣꯌꯥꯗ ꯌꯦꯡꯂꯛꯇꯨꯅ ꯂꯨꯁꯤꯒꯤ ꯃꯁꯝꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯃꯇꯧꯗꯨꯗ ꯂꯣꯌꯥ ꯆꯤꯡꯈꯩꯁꯨ ꯁꯥꯎꯔꯗꯨꯅ ꯍꯦ ꯑꯄꯨꯏ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯅꯣꯏꯅꯤꯕꯨ ꯂꯨꯁꯤꯒꯤ ꯀꯅꯥꯅꯣ ꯂꯣꯌꯥ ꯆꯤꯡꯈꯩꯗꯨ ꯌꯦꯡꯅꯩ ꯂꯣꯌꯥ ꯑꯄꯨꯏꯒꯤ ꯋꯥꯍꯩꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯐꯣꯠꯆꯤꯟꯈꯤꯕꯒꯨꯝ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯕꯨ ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯨꯁꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕꯒꯤꯗꯃꯛ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯕꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯂꯨꯁꯤꯁꯦ ꯍꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗ ꯌꯥꯝꯅ ꯏꯀꯥꯏꯅ ꯃꯀꯣꯛꯇꯨ ꯅꯣꯟꯊꯗꯨꯅ ꯀꯞꯆꯩ ꯂꯣꯌꯥ ꯂꯨꯁꯤꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯑꯄꯨꯏꯅ ꯑꯄꯪꯕ ꯂꯨꯁꯤꯒ ꯂꯣꯌꯥꯒꯒꯤ ꯋꯥꯔꯤꯗꯤ ꯅꯪꯗꯤ ꯈꯪꯂꯝꯃꯣꯏꯅꯦ ꯑꯄꯨꯏꯒꯤ ꯋꯥꯗꯨꯗ ꯆꯤꯡꯈꯩ ꯂꯣꯌꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯣꯌꯥꯁꯨ ꯆꯤꯡꯈꯩꯗ ꯑꯃꯨꯛ ꯌꯦꯡ ꯂꯨꯁꯤꯗ ꯑꯃꯨꯛ ꯌꯦꯡ ꯂꯨꯁꯤꯗꯤ ꯌꯦꯡꯕ ꯉꯝꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯑꯄꯨꯏꯅ ꯃꯈꯥ ꯇꯥꯔꯛꯏ ꯂꯣꯌꯥꯅ ꯌꯥꯏꯉꯪꯄꯣꯛꯄꯤꯗ ꯄꯣꯁꯇꯤꯡ ꯇꯥꯔꯛꯄꯗ ꯂꯨꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯈꯤ ꯑꯗꯨꯒ ꯂꯨꯁꯤꯒ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯃꯣꯏꯒꯤ ꯃꯃꯥꯒꯤ ꯑꯩ ꯋꯥ ꯄꯨꯝꯕ ꯂꯣꯏꯅꯔꯕ ꯇꯨꯡꯗ ꯃꯥꯅ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯂꯣꯌꯥꯕꯨ ꯊꯤꯕ ꯏꯝꯐꯥꯜ ꯆꯠꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯣꯌꯥꯗꯤ ꯋꯥꯈꯜ ꯃꯥꯡꯈꯤ ꯋꯥꯔꯤꯗꯨ ꯇꯥꯕ ꯂꯣꯏꯕꯒ ꯆꯤꯡꯈꯩꯗꯤ ꯅꯤꯡꯉꯝꯗꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯂꯣꯌꯥ ꯃꯥꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯔꯥ ꯂꯣꯌꯥ ꯆꯤꯡꯈꯩ ꯄꯥꯎꯈꯨꯝ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯊꯧꯕꯅ ꯍꯨꯔꯥꯟꯕ ꯃꯤꯗ ꯍꯨꯔꯥꯟꯕꯔ ꯍꯪꯉꯗꯤ ꯀꯥꯏꯗꯤ ꯈꯨꯝꯃꯅꯤ ꯆꯤꯡꯈꯩ ꯂꯣꯌꯥ ꯑꯃꯨꯛ ꯌꯦꯡꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨ ꯉꯝꯕ ꯊꯧꯕꯅ ꯅꯣꯡꯃꯩꯅ ꯅꯝꯃꯝꯃꯤ ꯂꯨꯁꯤꯕꯨꯅ ꯑꯄꯨꯏꯅ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯟ ꯄꯨꯂꯤꯁ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯂꯤꯁ ꯂꯥꯛꯄ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯒ ꯆꯤꯡꯈꯩꯒ ꯂꯣꯌꯥꯒꯅ ꯃꯈꯣꯏꯕꯨ ꯐꯥꯏ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯇ ꯁꯤꯟꯅꯩ
ลูซีสูจิงไคน่ะเสียงบักขังคีบตุดาการิมาตาไฮดนะตุมินนเลียบตุนไลรีตานจาตุเดเฮเลนาสุลาอามีอดูกันลอยากีมานักตังนะจังสิลักตุนะตามอนังไคสุสอกตะบันอัตระตานจาตุดังงำมันนะตุงลมดกี पुलिस อมาตะกีน้องไม่ดูมุลละตุนะลอยาตัมนะกาปักละมีงำมันนะกาปลักปดูเฮเลนานะอูระตุนะลอยาบุอินทกละมีอดูกันน้องไม่มารุนะเฮเลนาดะปาลามีลอยามาตาวดูดะสองนิมิเห็นมันคีวนะมากินน้องไม่ลักทกตุนะงำบัตัมนะกาปสิเลยงำบัสุขุดักตุดะปุนสีลมคีอดูกันทาวบะอปุยนะ police station ตัมนะปูคีลอยานานมาเคเฮเลนากีมานักจังสินระบุสุงาสิดีขังเอาตนะเลยไม่ได้ตาริบะเฮเลนาบุหกตุนะเฮเลนาใครนั่งโต๊ะอิชิบะเสหกแล้วดูดจันทร์บะโต๊ะสิเฮเลนายามวานสอร์อดูสางนะโฮลตุนะตามะไอ้งาสิดีเปลไอ้สิลบสุยาร์นังกิมินุงสิบุวานักไอ้สระปัสเซงาสิดีตามอกีมาพัมนักกีฟังเสร็จไอ้น่ะตามอดามาต้องใครเยเลยหายนะไอ้บัวเรากันนุกหายระกะเฮเลนาอร่อยบสอร์ฮอนคีงาสิดีลอยาเฮเลนาบุอูระกะมามังดทอกีบะทาวดอกสิงโดนิงสิงโดนะนุงไอตนะเต็งทาดุนะกับเจเฮเลนานังไอบัวเรานะจัดละบรเนนะฟังดะไอกินุชิบะขสิตะปีดีหายนะวาเรานะจัดละบรนังไอบอมตะดิงักปีรังคุโกจิงลินลอยาบุหกดปีดุนะลอยามีโอยบะกีปุนสีหายบะเสตัมมังมันนะเตหายิงนะกะรีออยรักปะมาทังนะกะรีโทลักปะปุงนะมักเสไตบังมาปูกีกุมไฮนี่ตานจาดุตจิงไคนะลูซีกีขุดางไปตุนะลอยาดะไฮเรอีลูซีนะจิงไคนะขุดางไปตุนะลอยากีมานักจังบะตุดาลูซีอังกปมิดอิงกะลอยนะนะจิงไคดียิงเลยจิงเลียนสุลอยาสุงักนะจิงไคดียิงตุนะเลยอดูกะจิงไคไม่ทงนะนุงไงปะกีมินกตุนะลอยาเซลูซีบุลาวชิลโลนอยานีกีมารักตะไอนะมารำออยระกะไอยัดอปันออยบดีไอปามเดhausikti ai mai thire noi ani ge asingba tana thana ba yadraba asingma marina ai bu mai thiba pire lucy de loya khaki oigadabani lucy bu nungai na thambiyo ko ai isamak lucy gi mabung saktuna kaina dal pi ga dori bani lucy chingkhai gi wai singdo taraga nungai tana chingkhai de ying du na kapche aduga chingkhai na lucy da haire e angau bisidi kai gi kapino nang din okadabani ngasigi nungairaban mi kupsida karigi nangna kappi tambo aibu ngakpi karigi adu pukni sontharino haujikti na khoini ge anaubu nungaiba punsi haibado oige doribani adudi loya ayamu chalokhige loya su nungaitana chingkhai no phetongna lucida yinglam laga chatkhirami loya lucida amuk yinglaga lucy bo loya na chi na konsili thoibiga chingyen ga so loya ga lushina nungai ni leibatu uraga harau sarami matang asiga loina na CID loya ngan ba haina mingthon ba Sonia ningthozam gi wari asi matang se loishin jare ai bina irak ba wahi wata da oithok pa ya da ba soi ki ba yawrabu so kaishu khangjada bini haina ngak piyo adudi me mathang da nak wari ma puduna lakchagi me punna ngai piramo